Irangi Leikhideaba Supreme Leader Ali Khamenei gi Aroiba Mathou Mangam Pangthoklagani. Irangi Leikhideaba Supreme Leader Ayatollah Ali Khamenei gi Leiron Channabagi Thabak asi mathang thagi maridagi hauragani amasung luchingba asi mahaki poknafam lamdam oiriba Masada ta tha asigi mapanda lairo chalagani haina state media na fongdokre US amasung Israel gi apunba force na chahi asigi February 19 da Iralda Ihan hana landaba haukibada hanagi Supreme Leader asi sikibani Supreme Leader asigi lairon channabagi thabak asi haukiba March thada pangthoknaba thawang tawrambani adumapu US amasung Iran gi marakta thokliba lan asina maram oiduna yaithoktuna lakibani Tehran da mathang thagi mari amasung atopa holy city ama oiriba komda mathang thagi tareta numit humnigi Aroiba Mathou Mangam Pangthoklagani thoram sing pangthoklaba matungda hanagi Supreme Leader asi lairon channabagi thabak pangthokadauri luchingba asigi lairon chanba hogadauriba numit asi United States ki Independence Day gi nongmatada pangthokadauri Masagi chahi marifu taruk sukraba Leikhideaba Supreme Leader Ayatollah Ali Khamenei na Islamic Revolution da achauba thodang lauraki Islamic Revolution da maru oiba thodang laurong ba Ayatollah Ruhollah Khamenei gi Leikhideaba matung kumja in lising amaga chamapan marifu tarang mapan dagi Ali Khamenei na Iraq bu luchingduna lakibani Islamic Revolution ga Leikhideaba Ali Khamenei na maru oiba thodang laurambada natana Palavi Monarchy Muthatnaba hotnabada singthaningai oiba wakhalon kyasu puthoklambada natana leibak adugi military amasung paramilitary mawong matau semdoktuna hena mapangal kanba hotnaramki mahak Leikhideaba matung mahaki machanupa Mostaba Khamenei na mapagi mahut sinduna leibak adugi Supreme Leader oiduna Iral bu luchinglaki US amasung Iral gi marakta muknaba hek thokibadagi Mostaba Khamenei miya mamangda tholaktana leikibani tha asigi hawgalakpadagi US Secretary of State Marco Rubio na Supreme Leader Mostaba Khamenei da chahi asigi April 9 da ceasefire thamnakraba matungda leibak ani gi marakta yasinaba puraknaba honabada achauba thodang lawi hainasu fongdokibani nakal amaromda Middle East thokliba wathok asi loshinabagi damak hayeng Geneva da lan lepnaba memorandum ama khudyek pinaba yai haina source amana fongdokibaga mari leinana Iran gi Foreign Minister Abbas Arachina Iran amasung United States ki marakta agreement tongnagaduriba asi haujik thokliba unkhatnaba asi loshinabagi thawangdani hairi